Joint Action Committee Against the Brutal Killing of CHESAM ABDUL KADIR allies ACHOUBA Matik Chaba Leingakki OIBA Thabak Loukhatlaktrabadi Makha Tana Shutdown Faoba Touduna Akanba Khongjang CHANGSINNABA SARE HAINA PHONGDORAKLI JCG Maikei Makha Tana Phongdorakpada Miyamga Mimanadraba Miyoi Asibu Miyoi Bagi Minungsi Khangdana Tamthina Miyot Binai Tauraga Hatokpiraba Matungda Turel Khongbanda Phumjenduna Manghannaba Hotnaramba Thawongbu Yaningdabaga Loinana Mihat Asida Chenariba Miyoi Sing Phaduna Logi OIBA Akanba Chirak Pibinaba Manipur Lengakta Wafam Thamduna Lakli Mihat Asida Maru Oina Chenariba Longjam Khaba Commander 80 Unit 27 QRT Thiam Leisangkhong Hairiba Miyoi Asiga Loinana Mihat Pada Chenariba Phaduna Leidiba Miyoi Sing Mari Leinaba Concern Authority da Phabinaba Haikiba Laikre Governor da Memorandum Pisinkre Adubu Laibak Thibadi Hauzik Phauba Miyoi Sing Asi Phadana Leiri Maramasina JCna Makha Tana Democratic OIBA Khongjang Sing Lakliba Ningthaukaba Phauba Chathagani Concern Department of Positive Response Phangdrabadi Makha Taba Khongjang Sing Amadi Total Shutdown Chingba Kaya Changsinnaba Sem Saduna Leiri Haina Phongdokpaga Loinana JCna Changsinleba Khongjang Singda Manipur gi miyam amadi CSO Sing Club Organization Student Organization Cultural Organization Maira Pai Bilup Singna Mapung Phana Saugat Piyu Haina JC gi Maikei digi appeal Torakli Miyoi bagi minungsi khangdana tamthina halaba matung turil khongbanda phumjinduna manghan kina bahona ramba mi thawong asibu yaningda bagaloina na mihal asida chenariba Miyoi sing phaduna logi oiba chairak phanghan biu haina manipur government wafam thamduna lagdi mihal asida maru oina chenariba longjam khaba commander 8027 unit QRT thiam laisangkhong Hariba Miyoi Asiga Loinana Mi Hatpada Chenariba Phadana Leiriba Miyoi Sing Mari Leinaba Concern Authority na 24 hours ki manungda Phabinaba Haukiba Thasigi Tarik Trama Panda Governor of Manipur da Memorandum Pisinjakre Adubu Laibak Thibadi Ngasi Phauba Hariba Miyoi Sing Asi Phadana Leiri Maramasina JSina Makha Tana Democratic OIBA Khongjang Sing Lagliba Mande Phauba Changsinjakki gani Concern Department tagi Mande Phawada Makha Taba positive response phangdragadi Makha Taba Akanba Khongjang Sing total shutdown na jingba yauna changsillanaba sem saduna leire haina lebak miyam da khanganjari